ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯨꯃꯤꯠ 734 ꯃꯄꯨꯡ ꯐꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯊꯕꯛ ꯎꯗ꯭ꯔꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯖꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ MLA ꯑꯍꯨꯝ ꯈꯛꯇꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤ꯫ इंडिया पुंबदा चथखिबा नेशन वाइड स्ट्राइक अदु मणिपुरदसु मफम कयादा सवतख्रे। अमदी ई पाव स्पेशल जर्नलिस्ट अवार्ड 2025 ISTV न्यूज की स्टाफ रिपोर्टर निंथौ खोंजम सनाजाबो मितै अमदी माइकल जेट युमनाम यावना पावमी निपान पिख्रे। खुरुमजरी ISTV पावमियंगिंग मियंग ताबिरिबसिंग तराम नोकचरी हौजिक पाव संदोंग पिजरी। मणिपुर पालिबा प्रेजेंट रूल की गवर्नमेंट असिना निमित 734 मपुंग फारबा मणिपुर थोलिबा इरांग असिगी वारोइसिन पुरक्नबगी मयक सेंगबा वाफम उदे। चीफ सेक्रेटरी ना फोंगदोखिबा 3 फेज रीसेटलमेंट प्लान की इरांग असि हेना मखा सांगथनबा अमदी लमदम असिदा तामिनरिबा कांगलुप फुरुप पुनसिनबगी महुत्ता हेना मचोय मचोय तहननबा PR गवर्नमेंट असिना होटनबगी ममी चाउना तारे हाइना MPCC की प्रेजेंट MLA के मेघचंद्रना बिष्णुपुर डिस्ट्रिक्ट की फुबाला अमदी साइटोंदा मणिपुर की लेंगा की मखादा सागलिबा प्री फैब्रिकेटेड हाउसिंग यंगसिनबगी खोंगचत्ता हाइख्रे। खोंगचत अदुना फुबालादा सागलिबा इमुंग चामा मरफु हुमदोय लेइबा जगादा हाउसिंग कॉम्प्लेक्स अमदी साइटोंदा सागलिबा इमुंग चामा कुलुमदोय लेगदबा प्री फैब्रिकेटेड हाउसिंग कॉम्प्लेक्स की फिवम यंगसिनखे। ngasi kongsara da DC Bishnupur Puja Ilangbam ADM Bishnupur amadi Manipur Police Housing Corporation Limited के official sing लोइनना MPCC की थौबुब क्या सुसरुकिया के President MLA के मेघचंद्रना मखाताना इंग्लिश ngani कुलुमदोगी मेगी तांग अहुमदगी चथरकिबा इरांगसिना चही अनिगा था अनि हेलक्लबा फावबदा लालासिगा मरि लेनना IDP सिंगी दमक लेंगाकना लेंगाक की लेरिबा एजेंसी सिंगदा खुसिनरगा पाइखलिबा हाउसिंग स्कीम की मखादा सारिबा प्री फैब्रिकेटेड हाउसिंग असी यामना तपना पाइखतप मरमना IDP सिंगना रिलीफ कैंप सिंगदा लेबदा खुदोंग चादबा कया थेंगनरिबा असी खल्लगा मणिपुर प्रदेश कांग्रेस कमिटी की टीम अमना सारिबा प्री फैब्रिकेटेड हाउसिंग असी करी स्टेजता लेरबगे हाइना यंगसिनबगी खोंगचतने। माना मखाताना प्रेजेंट रूल गवर्नमेंट असिगे मणिपुर की चीफ सेक्रेटरी PK सिंगना लाउथोखिबा IDP सिंगी 3 फेज रीसेटलमेंट प्लान की वाफम अदुदा युमफम ओइरगा ngasi खोंगचत असि लाकपने। चीफ सेक्रेटरी ना लाउथोखिबा वाफम मणिपुर प्रदेश कांग्रेस कमिटी ना यानिंगदे हाइबगा लोइनना MPCC की प्रेजेंट MLA के मेघचंद्रना मखाताना चीफ सेक्रेटरी ना लाउथोखिबा अदुदा थोकलिबा इरांग असिगी वारोइसन पुरकपगी वाफम अमत याउदे। IDP सिंगबु तांकक अहुम थोंगना हंजिल हन्नबा खोंगथांग पाइखले हाइबसिदा IDP सिंग मसा मसागी मयुम मयुमदा हंजिल हनबगी वाफम याउदे। कंसर्न ओइबा वाफम अमता चही अनिगा था अनि सुरबा निमित 734 मपुंग फारबा इरांग असे वारोइसिन लेंगाक असिना पुरकनबा होटनानिंगदबगी ममी चीफ सेक्रेटरी वाफम असिदा चाउंगा तारी हाइखे। फेज अहुम थोंना हंजिलहनेदी हाई तसेंगबा अमदी कॉन्क्रीट रोड मैप अमा हाइरिबा IDP सिंगसिगी मसामसागी हाना लेरिबा लमसिंगसिदा कम्युनिटी खुदिंगमकी मदुगी प्लान सी क्लियर ओइदे 796 डेज ngasi bokta masi suroba wasida president rule government asina ngasi bokta clear picture ama IDP singi pibangam da base masi government da khoi masi nuaite leiriba mayam se amaga changthok changsin tawnaba magi original home da sinana porakpagi wafam se masigi 3 phases leiriba resettlement plans de yaude aduna masine hena nungsinadaba adagi amasung masigi tongan khaidokpa division se masi hena henjanna deepening to hole aduna division si henjel halli hairiba planning sina displaced people singse masi hen awaba se kuina sathabagi plan ama oina masigi announcement sina ohelle। DC Bishnupur Puja Ilangamna chairlog duna ngasi mini secretariat complex laiba DC office की conference hall da district level security meeting ama pangthokre। meeting aduda longmi singna santi oina lau uba yanaba amade hauzik relief camp singda leiriba IDP singna makoi gi haurakpham mayum singda hanjinba yanaba singi matangda maru oiba agenda sing oina kupna khana naina ke। security meeting aduda DC Bishnupur Puja Ilangbamna
district asigi manungda leiriba maru oiba mafamsingda longmisingna lau ubada akiba pakatpa amade makhal amatagi akiba yaudana lau uba yanaba amade pamdaba thodok thoktanaba security ki akanba section thaurangi makhada lau uhananaba honari masida longmisingna isagi lofamda lau ubada akiba amata yaudana lau ubiu nungtigi security singna koina satuna ngak sele hauzik law and order gi phibam singthaningai oina phagalakpaga loinana IDP singna masa masa gi leifamda changba yaraba mafam sing khandoktuna security singna ngak senduna hanjinba yanaba security singda pautak pibaga loinana jaga sing adubu ngak senaba su haike ngasi security meeting aduda DC Bisnupur Puja Elangbam ADC Tongram Opendro additional SP Singh Central Force Singi Makok Tongba Officer Singh Yauna District Level Security Coordination Committee ki member Singh Yauna Mailenaba Singh Susarukya K Kuki Jogi MLA Tara Lengak Sembada Yauba Yaroi Haina Kuki Inpina Athingba Thamkiba Adu Ain gi Wangmadani Haina Thadau Inpi Manipurna Hairi Thadau Inpi Manipurna Thadorok Pacharol Amana MLA Oina Lairiba Singda Kihanba Amasung Mi Paiba Pawn Bagi Damak Kuki Inpi gi Mathakta Chapsaba Action Lokatuna Cherak Piba Yai Hairi Kuki Inpi Manipurna Thadau Mar Paite Wi-Fi Jau Natraga Ju Furuki Tribe Singbu Ama Hekta Makoigi Makada Thamba Natraga Luchingba Sing Namduna Makoigi Wafam Sing Ilhanbagi Thong Asi Tofam Thokti Hari Kuki Inpi Asi Kangpopi District Asu Mapung Phana Miyamna Yaba Oidabani Jomi Gileriba MLA Sing Bungjagin Balte LM Khokte Jogi MLA Silung Thang Amasung Margi MLA Ngursanglur Sanatebu Makoina Namduna Puba Ngamloi Makoigi Makada Chatkadoriba MLA Sing Adudi Kimnyo Haukip Hangsing Paulialan Haukip Amasung Lezamang Haukip Kaktani Haiba MLA Ohumasi Any Kuki Tribe Haiba Asigi Makada Leiba Ngaktani Haina Kangalakle Kangpopi District ki MLA Nemcha Kipgen Amadi Haukolet Kipgen Asi Kuki Inpi Manipur ki Makada Leiba Ngamloi Hairi Central Trade Union na India Pumba nationwide strike Zatakiba Aduda Saukaladuna Manipur ki Tongan Bamafam Singdasu Kongjang Sangshin Kre Kongjang Asigi Sarukama Oina Besnupur District ki Nambol Kaithel Dasu Landam Aduki Miyamna Nomagi Sintha Leptuna strike Zatakre Nambol Bazar Women's Vendor Association Nambol na Sinduna Nambol Wakat Sanglenda strike Sawatkiba Aduda Association Adugi Secretary S Kunjalata Assistant Secretary A Indu Treasurer M Chandani na Sarukya K Association Adugi General Secretary S Kunjalatana Indian Trade Union na Sinduna Chahi Kudingi Lepalaitana July Mapanda Laibak Mumbai strike Chathaduna Sinmi Singi Kusuman Hangatlu Manipurda Mahuksagum Ing Tappa Hanjil Halu Manipur Pumbada Free Movement Yahanduna Highway Protection Force Thamu Nomada Sandraba Yadraba Polam Singh Amadi Hidak Langthaki Mamal Hantha Halu Amadi Makal Maka Kayagi Awaba Micham Yamda Piriba Singh Asibu Miyangi Khanduna Awaba Kokalu Haiduna Jangshiliba Kongjang Aduda Nambol Bazaar Women's Vendor Association Asu Sawgatuna Kongjang Asi Jangshinbani Haike Tawdaba yadraba ngasigi sahi supa sahi khudingi chatharakpa All India Trade Union gi tawriba miyamgi sinmi singi phanaba saphanaba tawriba thabak khudimakta Nambol Bazaar Women Vendor na saruk yajagani amadi full support tawjagani loina na aroibada aina mama ama oina aduga pafam phambi ama oina thamjaningbadi Manipur gi sarang naraba loisin phang khangraba mathong marang khangraba isa isu sing poinga ulra laiba amadi tangdu laita daraba Manipur gi phibam ase amutang shanti oiba aduga phibam dala kujaga mayam kudima amatta oina mot manana hingminase haiba wafam su thamjari Prime Minister Narendra Modi na Haukiba Chahi Tara Asida Power Pumba Supai Paishinaba Labor Code for Parliament pass Tokibaki Mayok Tangasi India Pumbada Central Trade Union Taramathoina Kauriba Nationwide General Strike na Manipur Su Banking Sector Yauna Atay Hiram Kayada Chauna Kaiba Pikre General Strike Asibu Sawatuna All Manipur Bank Employees Association Nasu Sinduna Tungan ba Banki Employees Singna Saruk Yaduna Imphal Urban Cooperative Bank Limited ki MG Avenue de Leiba Head Office da protest Satakre Chatakiba protest adu da Saruk Yakiba All Manipur Bank Employees Association ge General Secretary Soibam Indra Kumar na ngasi India Pumbada Chathariba Nationwide General Strike asi Banking Sector Khaktagi nate Hana Leijariba Labor Law Code Kunmapan Thupsillaga Senjau Paiba Kharak Khaki Yenglaga Leibak Miyamgi Mayokta Oiba Labor Code for Industrial Relations Social Security Occupational Safety Parliament pass Tokiba asi Chanaba Yaroi Haibagi protest ne
public sector asi muthatlaga private sector da loina sina thokpagi phibam ama lakpa asina leibak miyam da pirakadaba chaitheng sing adu mayok naraktingai da chana handanaba India pumbada pangthokpa general strike ni haike jing labor court mari sida step to major demands ni hargi sigi major horiba court se labor court sigi same effect of the lakador banking sector the labor effects unemployment sector the agricultural sector the financial sector the including the banking sector insurance sector so the all the effects is masigi mayokta for the tongan tonba demand for the I can see general structure for the Government employees singna makhoi tongan tongan ba demand tawduna India pumbada chathariba nationwide strike saukatuna Kumalampak laiba Youth Affairs and Sports ke complex da Yas Employees Association na sinduna wakani phamduna khongjang changsin khre Yas Employees Association ki General Secretary L Mega Varnana Government employees singi fangpham thokpa hak kaya government na pithoktana lairiba sing athubada pithokyu haike Port ke sang di nong manu tangkhalakpa nong tangkhalak prin maram moira kanda se pot tangkhalai bu leiba matam da dinga sai gi mai tha amagi manage to no honak pa matam da adugi award apa du aduki matik saung leiba sin maram moira kanda sima sing men thuna pangthok piu haiba sin yakoi thamjari se aduga akoi gi daily wages ki sokoi si yauri daily wages adi employee amagi natraga labor amagi daily wages sing si aduki mat handar leiba sing si sang manana pi biba hoje hoje leiba samna da contract employees sing sina phangiba si phangbam thokte hoji leiba posi phangbam toki yamdrabada contract employees amna phangbam thokba haiba si magi basic pay do di phanggadawni minimum the basic pay do pigadawni sigumba sing si mit to view ohen view akoi gi praja singbu awabati ki kitang thangat piu haiba wafum sina kwen thamjari maroin Thobal District Manungi Honorarium Amadi Wages that Lairiba Anganwadi Worker Amadi Asa Worker Singnasu Trade Union na Changsliba Khongjang bu Sogaladuna Atokum Kaithel da Wakari from Chatakre Saruyakibi Amana Fongdorakpada Port ki mamalna atia pakna wanglaba matamasida tengak na piriba khusumalasi aduki matik pikre matam ga sanaba mawongda khusumal pibiu haike All India Pensioner Association Manipuri Sinduna India Government ki Anoba Pension Scheme gi Mayokta Telephone Bhawan Imphal da Suwakari Phamkre India Government ki Anoba Pension Scheme da National Pension Scheme NPS ki Makhada Unified Pension Scheme UPS haina lakpa asina thabakta gi potharaba singda pension piroi dabagi mawongda lakpa asigi matangda yaringdaba oina mi famasi pangthokpani haina All India Pensioner Association Manipur ki President KS Basudev Singna Fongdorakle All India DOT Pensioner Association की President ने इसी मणिपुर से की ओइना कोई नंगसी फमजरीबा धरना से पेंशन की मतंग पेंशन स्कीम्स की मतंग दने पेंशन स्कीम्स से होजी इंडिया गवर्नमेंट ने पेंशन स्कीम ओम थोना खायरपा OPS All Pension Scheme NPS National Pension Scheme UPS Unified Pension Scheme मशीन सिंग बसिंग सी सेमकपा अदुगा हानगी All Pension Scheme सिना काना बयाम ने फंगदबा अदुगा होजी की अनोबा सेमई बसिंग सिना India government na pension si piro dabagi ama lakpa adugumbagi dharnani Anti-labor amasung anti-farmer policy gi mayokta coordinating body of trade unions Manipur Scheme Workers Union Thobal District Committee Thobal District State Pensioner Union asu ngasi Thobal athokpam kaithel da wakanifam chatakre wakanifam aduda sarugya kiba pensioner amana lengakna pensioner union da pibigadaba Kudong saba kaya ama ngasi fawba pidana thambire center na piriba DA ga Manipur lengakna Manipur gi pensioner singda piriba DA asiga yamna chawna khena balai all pension scheme chanaramba adusu lengakna new pension scheme haina hongdokre masina pensioner singda hena awaba mekna hale maramasina hana chanaramba all pension scheme adu chanahanbiu haike aikoina punamakse hanagi OPS हाइबदी ऑल पेंशन स्कीम सिदा अदुमुक पीबीओ हाइदना सरकार की मफमदा अखोइना दाबी तौजबनी मसी अखोइ कंटिन्यूअसली मतम कया की ममांगदगिसु अदुमक तांदुना लाक्वा सरुकमनी ngasi bawda pithok pidabdagi ngasi so mu akhoi na haiba khoi dabi singse atu ba matam da pithok piu hairaga ngasi gi mukhamji
ꯊꯝꯖꯕꯅꯤ National Trade Union Singna India Pumba Nationwide General Strike Kauriba Asibu Support Tawduna Manipur Su Indian National Trade Union Congress Manipur Branch na Mapung Oina Sinduna Lamphel Party Labor Minor Irrigation Department Office the Pangtokre into Kimakada Labor Organization Minor Irrigation Department Employee Association Amadi Manipur Electricity Department Employee Association Asina Chingba Organization Singna Sarukyaduna Pangtokre Thoramaduda into President Y Rana Pratap into General Secretary S. Sanjit, into Legal Advisory Irom Pibershu, into Women Wing Chairman Sobita Ashina Chingba, into members Sing Amadi, Tongal Tonganba Sinfam Organization Singi Mu Single Luinana, Sinmi Singi Yaifa Taurang Paikatlu, Haiba Demand Tara Mangaga Luinana, Akan Bakongjang Sanction Kray. Bharat ki mafam kuding da chathariba Nationwide General Strike da Manipur Government Services Federation MGSF Jiribamna moral support tobu oina sarukia kre Jiribam district ki Babuparada laiba Jiribam Higher Secondary School mamang da Nationwide General Strike sagut kre laibak sinba thungna chathariba strike asida government sector da lairiba sinmi singna moral support tobu oina sarukia bani mausagi thabak thoramdi amata kaidana chathagani Tawatabu Tanduna Lakpa Charter of Demand da Yauriba Wafam Singh Central Government Amadi Manipur Government na fulfill Togadabani repeal for labor codes, regularize all contract employees, abandon National Education Policy 2020, fill up all the vacancies, ensuring cashless treatment in all hospital to pensioners and employees, fight against all type of communalism, Haibana Chingba, demand kya yauna thabak oina packet piraknaba wafam thamlakle loinana National Highway da free movement yahanba matiksana security force singna ngak senbiba amadi Manipur da santi hanjil hannaba wafam kaya Manipur Government Services Federation MGSF Jiribamgi advisor Singakham Dhirendra na phongdurakle Release all the confiscated DA areas. Implement a comprehensive health insurance scheme with government support. Ensuring cashless treatment in all hospitals to pensioners and the government employees. Abandon national education policy. Restore peace and normalcy in Manipur. Free movement on highway and highways protection force in all the highway. Haidiba Charter of Demand sini akhona ngasi state government amasung central government akhona tawgidbasi. India Lengakna Sinmi Singi Mayokta Oiba Lever Court for National Monetization Pipeline Amadi Lengaki Department Sing Kongjel Yangna privatized Taurapaki Mayokta Central Trade Union Taramathuina India Pumba General Strike Kaukiba Adu Mai Pakna Satakri Haina MSC I took Manipur General Secretary L. Sotin Kumarna Rup Mahal Teng Talaiba Irawat Bhavanda Paumi Singh the Phungdu Kre Coordinating Body of Trade Union Manipurgi Maruiba Mui Sing Yauna Pangthokpa Paumi Famatuda Sotin Namaka Taraduna Ngasi Pangthoki General Strike Aduda BSNL Banks LIC Postal Gi Employee Organizer Madi Unorganized Worker Crore Yankai Henbana Saruk Yakiba Kak Natana Kwairaman Kaitel Fambi Ima Ibil Amade Dukan Famliba Dukandar Amadi Tongan Tongan Balam Dalaiba Sinmikiasu Saruk Yaki Haina Fongdok Kibaga Loinana Hauzik Paliba Lengak Asina Midday Meal Asa Amadi Anganwadi Worker VDF na Chingba Myoy Singi Akanaba Toksel Paikatuna Makogi Kusumal Tha Amagi Lupalising Kuntarutagi Tadana Pigadabani Haike. Yamaru with demanding Marakta old pension scheme, Madozik Hanjalalu. New pension scheme the Karbachari Sinda Makan Kiagi Awabasa King, Panganeb Kangi, Sinmi Singi, Kusuman, Tamad Lupak, the Sing Kuntaru, Pigadabani Habis. A quick Karbachari Sing, Sarkari Central Sponsor Scheme, Midday Meal Workers Sing, Tamad Lupali Singamaka, Asa Workers Sing, Lupali Sing and Yunka. Angalwadi workers sing, I call you BDF workers sing, Praise Kitchen House sing the Pangiva, Adum Kusuman, Sinemi Karamina Panbayagani. Wherever Bestami am sing share, Masi, I call Kudakta, Sarkana, Kanaraga, Atua Polishima, Yatokana, Maduli Pali sing, Kuntaru, the guitar, and Fanganavi can be demand sing share, Masakoi Pukapani. BJP na issue loshna bakwana bagi mahutta choiro loduna leire haina kundrakum kendrogi MLATS location ngase Zingarel test Pudalaiba Yai Falamjing Kanglup YLK Community Hall the Pangtokiba E Pau Tengbang Lup Manipurgi Nipan Suba Mapok Kumon Thoram the High Crab. Tongan Tongan Bamui Kiana Sarukia Kiba Thoramada Lup Asina Sinba Lemna EP Kibagi Thoramda Sarugia Kiba Blood Donor Yankai Nipan
class 10 amadi 12 exam da thangta music amadi MIL Manipuri da subject topper oikiba mahiroi mapan bu pungning thogat khe loinana sahi asidagi lepa laitana piba hogadariba e-Pow Special Journalist Award 2025 paumi nipan da khushina khe award phangkraba paumi singdi ISTV News ki staff reporter ningtho kongjam sanajabu mitei ISTV News staff reporter Michael Yumnam Impact TV News ki staff reporter Elangu Mushuk Maitei Impact TV News ki cameraman Leima Pokpam Kavisandra Maitei Shanghai Express ki staff reporter Moirang Tem Khagemba Mitei Poknafam ki staff reporter Mission Oinam Wangkai Angom Laikai Sanale Pak Pau Segi staff reporter Robinson Wahengbam Amadi Elite TV News ki staff reporter Sana Hemamni Thoramadu MLTS Lokeshona Makata Kibada, e-Pow Tengwang Lupna, Chahinipan Asida, Taurokiba Tabak Thoram Sing Asi, Yueva Kunagi Damakta Sengna Katupagi Kudamni, Isagi Kanabakak Uraga, Miyangi, Mangzagadoriba, Oirabadi, Tadok Pagi Pangal, Legadabani, Lup Kayana, Manipuri Damak, Miyangi Damak, Kana Honarabasu, Lengak Mawong Maril Tadaba, Mafam Amada, Lerubadagi, Punna Waminari, Manipurda Hozik Oiriba, Tokliba Irangasi, Matam Chana, Layang Hodabadagi Tokibani, Irang Asi, Haurakpada, Lebak Ngaklaga, Matau Karamna, Irang Tokaloi Haibagi Wakalol Amata Sejina Kide, MLA Yankai Labor ruling party gi Marakta, Lengak Haitabana, Maram Oiraga, opposition party su, Sana Sibagi Manakta, Leplubagi, Awafamda, Tare Haike. 123 till now, every state highways, India Odia, Iver Road, Loy Kari Degino say, Prajana Sendurida, Sakana Sendurida, Sakala, Sakala have a say, Constitutional Sakana Semadavane, Aduga, Niangi Pamum, Hato, Pangan, the Down High Level. Other secret presidential issue, BJP presidential level, Central BJP Palinato, Adu Lambi, Don Patre, Avana, Tare, Hota, Tejari, Illusion Sarvas, Haraka, Quadi Maru Zagada, hit the Viharaga, my contemplator with the Kai game, Tau Sigi Mahota. Matang the email and Fu Koi do Tony, Ada Tony. Choyo no dom low lady with Audila Mamsi. Marui Boki Manga Tal and the Sudilution on a day. Mamaki ship secretary in Habamatanda, and the Life to 25 December Bagunda. IDP my answer. Loino Lagani, Sangal Lagani, higher state on the Tona. Adubu, Luana Payeva, Chusamuda Amasum, Mori, Dita Wiru Haeva, Kariatano, Cushion and Abam Tokra. Idea of Manipur Tugage, Honarakpagi Mami, English Ngani Amadagi, Tarakrabani, Nasidi Pazana Kaire, Matam Kara, Miam Apangba Sikibadi, Gambayai, Matam Supada, Miam Apangba Sibadi Gamloy, Aikoga Soiba Kanglaga, Sumtok Hausi, Natrabadi, Hamu Taraga, Lehogani Haina, MP Angom Sabimol Akoizan High Crab. Hangang Block Congress Committee na Sinduna, Hangang Mayay Lekay da Pangtokpa, MP Angom Sabimol Akoizam Gap Miyamga Wari Watay Sanabagi Tauramda, Lok Sabagi Inner Manipur Parliamentary Constituency MP Angom Sabimol Akoizam na Makatara Duna. Aikoi Ishana, Aikoi Asi Karama Makalgi Furup no Haiba, Aikoi Hana Kangna Bahonasi. Maitei Tongna Fai Haribasi, Hauzik ta Sengna Faribra, Ngasidi disorganized Oiba, Yaubra, Haibagi Chignabulay. Form the deep melaga content yaw the bagumna issue kaya amatokre iho yang horam laga kona thangda chup lukhiba aduna hamu adum tahoraga leire ngasi irang asida aikoina sangsiliba asi karino khangdana lotion khigadra haibagi chingnaba leitaba nate masi thoklabadi sumthokpa ngamdana lehokhiba yai mamangda lamdam asigi election da chingdana selection gi tampaktana election ni hainarame Tranipal Suba Lok Sabagi Mikal Adudagi selection Tongnabagi culture Tampakta Sapchana Take Kulai Paiba Sejinaduna Miam Yauna Kian Kiba Adudi Apaba Kudam Nate Mapanda Chanaramba Ngasina Chana Kidraba Adugi Chanabi Hauzikna Manipurda Yorak Pahaiba Asidi Imalaybak Kanbanate Mamalaybak Tugage Kanba Singna Honarakpani Miamna Miyangi Mihud Kanjabak Ngamdanaba Honarakpani Masi Aikoi Tinghausi Haike India is a 600 princely state. I am Punjab Changna, the same with the
ꯆꯪꯁꯤꯟꯈꯤꯕ 600ꯃꯨꯛ ꯂꯩꯔꯝꯕ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯀꯥꯏꯗꯕꯤꯗ ꯆꯍꯤ 65 ꯂꯩꯔꯝꯃꯤꯁꯦ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯄꯤꯔꯤꯌꯗ ꯁ꯭ꯇꯦꯠ 3 ꯈꯛꯇꯅꯦ ꯖꯝꯃꯨ ꯑꯦꯟ ꯀश्मीर ꯃꯅꯤꯄꯨꯔ ꯑꯦꯟ ꯇ꯭ꯔꯤꯄꯨꯔꯥ ꯖꯝꯃꯨ ꯑꯦꯟ ꯀश्मीर ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯏꯔꯥꯡ ꯂꯩꯔꯒ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯀꯣꯟꯁꯦꯞꯇ ꯀꯣꯏꯁꯟ ꯇꯧꯕ ꯖꯒꯥ ꯑꯅꯤꯅꯦꯕ ꯖꯝꯃꯨ ꯑꯦꯟ ꯀश्मीर ꯑꯦꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯗꯨ ꯗꯤꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯄꯥꯛꯁꯤꯗ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯀꯃꯥꯏꯅ ꯇꯧꯗꯅ ꯐꯤꯖꯤꯀꯦꯜꯂꯤ ꯊꯨꯒꯥꯏꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯕꯅꯤ ꯐꯖꯅ ꯀꯥꯏ Indian Constitution makhaada leiba Manipur se sidi thugaiba yaba Manipurneba aduga aikoi miyamgi kokta yaurisina thugaiba yadaba Manipurneba aduna handaki kuki ni kangbo amna separate adula tala koise mukhogi makokta su amu thugaiba yaba amsung thugainingba Manipurneba moi politics haiba posega Indian Constitution namsu sanarga Manipur se kaiba yabada natana rule of law na govern tawba jagani sidi decisionism na govern tawni Delhi na law ko warek na sakadam ne sa 2004 da ure aspa gi wan to se kalino highly bona sai gi warek na wayin balam nam se hada ko imam da tai law and order se state subject ne ba law na constitution na pi bana tabada Delhi na law ko warek sina sisindo o si hapo adu taw si taw ada taw ina decision ta tunu taw gi full blown janda ure ba MPCC की जनरल सेक्रेटरी पी सरचंद्रना हैंगांग केंद्र चीफ मिनिस्टर अमा सही तरेट हेना लेरमखिबना यामना नुंगाइबा चावखटपा अवाटपा लेतबा केंद्र ओइरमगनी मियाम नुंगाइना हिंगलमगनी हाइना केंद्र अतेगी मियामनादी लौरमगनी हाइखे CLP लुचिंगबा ओ इबोबिना डेमोक्रेसी मपू असी डेमोक्रेसी की मपू असी मियामना खनबा मिहुटना लेंगाकपनी सही तरेट हेना पालमखिबा स्टेट असिगी BJP असिदा सेंटर दगी येंगलखलिबा मियेंग असिना मियाम असिबु करम मियेंगदा येंगलिबनो इंग्लिश सिंगनी तरा तरेता MLA कुनमाथोय काखिबा अदुगा कांग्रेस पार्टीना MLA कुनिपान काखिबा अदुदा कुनमाथोय काबना नमदना सुंगसिनबा गवर्नमेंट सेमखिबा चीफ मिनिस्टर ना BJP की MLA कुंथ्रामाथोय पिबियु सनालेबाग ओंथोके हाइखिबा लुचिंगबा अदुना लुचिंगलिबा ममांग गवर्नमेंट BJP की MLA कुंथ्रानिथोय कारे गवर्नमेंट पु सपोर्ट तौरक्तुना MLA 53 लेख्रे ऑपोजिशन दना सुपनगी MLA मंगा खक्तनी लेहौरिबा अदुबु सना लेबाग ओंथोके हाइखिबा सही तरेट मखाई लुचिंगलमखिबा अदुना मणिपुर सना लेबाग ओललिब्रा करी ओललिबनो मियामनदी BJP नदी फट्री हाइरिबा चई 35 कांग्रेस की गवर्नमेंट अमदी ममांगदा पालमखिबा गवर्नमेंट की मतम अदुदगी हेना वाबा लेंगाकी मतमदी BJP न लुचिंगबा गवर्नमेंट की मतम असिना ओइरे हाइरि स्टेट की फाइनेंशियल कंडीशन टोटली कोलैप्स ओइरे हाइखे Sahi kala mari mga finance simpa ko chemi kolon koma ho simpa ko ramnewa state ki ek sector pa siyang kaya le si kamne hojik BJP na sahi kare makai sason to ba hai ta ko masido financial position je Manipur se complete collapse re sason hai ta ri ta la center da BJP ki sarkar duna khaja da paisa pirak da bra je pale ba center ki BJP government je ai ko je kaya na kha khan khan yeng ba ki hai ro ai ko ji to Moi same party chief minister magi cabinet pole MLA mayam je Shri Narendra Modi ga untadi kunaja kiena ada hatta na hena leina isrodu da paije ke hai unhandi ba akoi matam de su mayam thogo wa thok lai ba thiba mayam thoki ba manorama do central force asam rai banna mayum de pick up tor ka nak ta bali cha saje chalaga numika ba hatom do central force ro yaroi aduna armed forces special power action machine tawbani ali lokhani na hai da prime minister matam du cabinet union cabinet mayam na isi ko ga hai ba nang na tawhi ta da Nagaland ju lokho ke har adigi Assam ju lokho ke har ni matham tawgonu hai no armed forces special power act ki marunda minus kharap kam bisi ai khang do mon noina chief minister lokho ke lokho buji to mo hai ta so ai resign to ko ke hai na aka Imphal ki 7 assembly segment da bi lophok ko ne ba adu hojik ti BJP si kam dau re district kaya da lo lophok ko di la na mo district kaya da handak ta hachal ei do chimu Manipur ki praja se kari hoina khan bono go moina मणिपुर थोंगलिबा चाही अनि हेलबा इरांग सिना स्टेट असिगे सेल थुंगी फिबम साथीना सोक्सिल हले लेंगाकना तोंगान तोंगान बा लोइसंग सिंगी मखादा लमदम सिगी मियामदा सेंदोक लंबी पीनबा पाइखतलिबा थबक थोरम सिंग अमुका हन्ना मियेंग चंगबा मतम यौरे
हिरम असिदा मियेंग थमदुना ISTV न्यूज़ ना लमफेलदा लेबा स्टेट वेटरनरी डिपार्टमेंट ना खाकी कैम्बेल मुत्तनबा चलाइबा डक ब्रीडिंग फार्म दा कोइना चलुबगी पाउदम अमा अने हुजिक लेजरीबा मफमसी लमफेल पातलाइबा स्टेट वेटरनरी डिपार्टमेंट की डक फार्म दुदनी मतममदा मफमसिदा गानु मसा पुथोगा मणिपुर की लौमी सिंगदा इंटीग्रेटेड फार्मिंग की मखोइदा डबल इनकम वइननबगी दमकता मखोइदा सेंथोक हेन लेननबा गानु मसा सिंगसे अताबा ममलदा पिरमी अखोइना हुजिक उरिबसिना इनक्यूबेटर मेसिन सिंगदुनी लिसिंग अनि तरामापन की ममांगदगी इसिंग इचाव हंजन हंजन थोकिबना मरम ओरगा मफम सिन नमधगिबा दुगा इसिंग शोटखिबना मेसिन सिंगदु सेम्बीदबना मरम ओरगा मतमदुदगी हाना गानु मसा पीरगा लेरमबदु हुजिकती लौमी सिंगदा वानरबा मतमसिदा होंगबा ममलदा गानु मसा सिंगदु फंगनबा ngamdri अदुगा ngasi अखोइना उरिबा मफमसिदा हुजिक लेरिबा गानु सिंगसी कलिंग स्टेज नि मरुम कोकपा लोयरगा मखोइसी मसा चानबगी दमकता थादोखिबगी मतमदु ओइबा गानुगी फिबमदुदा लेरमे अखोइना ngasi लाक्सबा मतमदा अतोप मफमसिंगदा गानु मसा तोंगान तोंगानबा स्टेजिंग मसादगी योखलकपा मथंग मथंग रोटेशन नाइना लाकपगी मवोंगदुदी उजै अदुबु अतोप गानु मयाम अमा का हेना मतम अमदा लोइरमबा दुमाइना लोइदना अदुगा मरुमसिंग मसा ओलहंदना हुजिक मयामदा फंगनबगी अताबा ममलदा लोमीसिंगदा फंगनबगी पोतुमदी हुजिक लेत्रि डक फार्म सिगी मनुंगदा लेबा पुखीनी मयामना सोमदा हुजिक लेरिबा उबिरिबसी मतम अमददी मसी गानु थादोगा गानु सिंगसिगी इरोइफम मखोइगी मसाना ननबा हेना मसामौ फननबगी अदुमाइना सिजनरम मफमने दुम ngasiदी फेंसिंगी खुदोंचादबा सिंगसु लेरे नापी सिंगबी याम हेना हौजनगिबना मरम ओरगा ngasiदी चंगसलगा फजन मसिदा सिजनबा ngambagi पोतुमदी उद्रे मफम सिदगी पुथोकबा फर्टिलाइज ओइबा एग सिंगदु इनक्यूबेटर मेसिन सि यादबना प्राइवेट की फार्म सिंगदा गानु मुरुम सिंगदु कोलहलगा हुजिक मखाताना ब्रिड सिदि मुतना मदम लेरिबा स्टाफ सिंगसिना यामना कन्ना होनबगी ममीदुदी ताई अदुगा खाकी कैंपेन सि मणिपुरदा मफम सिदगी फार्म सिदगी हुजिक अदुम मफम मयामबदा फजना लोइनरगा मदुगी कानाबदी लौनरी अदुगा लेरिबा गानु सिगी ब्रिड तुमक्सु ngasi ngasi mak mafam sidagi hawdokiba mafam simakta dasu muttana ba staff singsina su yam kana hodari hauji nganu masa puthoktragasu mafam sida leiriba nganu singsina kokpa masa ona ba marum singdu dum lomi singda akhangba lomi singda de dum subsidize oiba rate ta nganu murum amada lupa tara da piraga nganu masa sing puthokna ba marum singdi mafam sidagi dum puthui hauji thingnari ba khudongcha da basin incubator machine ya da basina masa olhan bangam da basima leire aduga pukhi singi fencing si leitaba maram oraga nganu se thadoga su mangi bagi khudongcha da ba mayam amu thingnai aduna fencing si mapung phana tobiragadi leiriba staff singsina senajabada thudukpa awaba leiroi haba wafam dudi thambire loinana hojik laiba wafam di incubator machine si yaragadi karigumba mafam sidagi nganu masa singsi puthokpa ngamagadi matam amada pirambagum da ngasisu leiriba irang sina maram oraga मियाम वानरबा लोमीसिंग वानरबा स्टेट सिगी सेंट्रम की फिबम फत्रबा मतम सिदा अहोंगबा ममलदा मियाम दा nganu masa singsi ataba mamalda phanganba ngamba taragadi लोमीसिंग सिगी सेंट्रम की फिबम फगलन बदनतना स्टेट सिगी सेनमिलन दसु अचौबा कानबा मदि ओइगनि हाइबा वाफम दु मफम सिदा लागा खंगबा ngamjai वीडियो जर्नलिस्ट जीवन कोनसम इंद्रा लोइनना पाउदम जरिबा लोंजम गुणचंद्र ISTV न्यूज़ लमफेल पाट डक फार्म KVK Thobal Sinduna Mushroom gi Maru Puthokna ba unit ama ngasi KVK Thobal gi office complex ta hangdokre Nabat na sanction tawduna mushroom spawn production unit ama hangdokpagi thoram aduda Department of Horticulture and Soil Conservation gi director K Devdatta Sharma yauna official kana saruk yakhe KVK Thobal gi chahi gi oiba newsletter ama phongbaga loinana farmer producer company FPC kharada sprayer singsu yenthoke Horticulture ki director K Devdatta Sharmana piklaba su pikna asigumba mushroom gi maru puthokna ba unit ama KVK Thobal da hangba ngamba asigidamak nabat amadi mar leinaba pumbabu apian phongdoke
Manipur gi mapalam da lairiba farmer producer company organization kayana mai pakna thabak toba ngamlaga Manipur da di karigi damak mai pakna mai pakpak ngamdribano haibagi nungang ba wafam phongdokhe masibu mai pakhanba ngamnabagi damak farmer singna maromdom thabak tobagi mahutta punna honaminaba amasung matamga chunaba scientific method sing sejinaduna tangai fati haike APOC sema me sema ga akoi si government gi kayumba grant khar phange makoi gi kayumba khudong chawa khar phange sema loi bragana adumma masi sidhar pagi fium da leiba hingat pa haigat pa ngamdriba masi kaligi no haigut sigi matang se masi pupna nei nedring da APC si kaligi semi no khang mathota ya samna haibada farmer producer organization or company haigut taragadi farmer mayam singche amamamta tawgi mahuttana mana tawriba thabak thoram agricultural activities natraga any sort of activities da group semaga farmer singche group semaga yam phajana niyom sumna systematic koina scientific koina thabak tawdubu farmer producer company gi yam maruiba basic koiba magi machakse adunya akogi ahanba magi pandamise District Health Society Imphal West National Health Mission Amadi Dental Unit Urban Primary Health Center Singjamaiga Kushamnaraga Nomagi Oiba National Oral Health Program Ama Pettigrew Junior High School the Pangtokre Tharamaduda CMO Imphal West Dr. N.G. Dayabati DNO NOSP Imphal West Dr. L. Thompson Amadi Senior Dental Surgeon Urban Primary Health Center Singjamai Dr. T.A. Sarita Susarugyake Tharamaduda Atheba Bithunglen Oikiba Imphal West ke CMO Dr. N.G. Dayabati na School asigi angang singi ya amadi atay ana ayag yarak matamda pau pibirau angamba mateng pangani haike Senior Dental Surgeon T.A. Saritana yaga mari lainaba wafam kaya thamke Moirang Kendrada lairaba kokhanba haiba wakhalol mahaki oina hongba leite masabu thabak pijabatan natana semitlonda mateng pangduna chakotba khunai ama oihannaba hodaningbagi wakhalol bu lairabadi miyoi sing adugi damak masaga chunaba senfam gi mateng pangnaba gi damak mahak lengdana leiri haina Moirang Kendra gi MLA Thongam Santi na ngase maki Kendra gi manung chana leiba maitai pangal na khundaba Kwakta Municipal Council Ward number 8 ki Nupi Committee amada swing machine ahum lemna kushinaba gi thoramda phongdokhibani MLA gi lanai poketagi puthoktuna committee gi miyoi singda haktengnana swing machine kusinaba gi Moirang film lekai da leiba MLA office Moirang da pangtokba thoram aduga mari leinana MLA Thongam Santina makatana committee asigi leiba nupi members singna makoi thabak sufam nompham khangdana leire makoi na haijariba senfam ga chunaba hiramda mateng pangbina ba hairakpadagi committee ga kupna khanaraba matungda ngasi makoi gi apambagi matung ina swing machine ahumasi kusinabani ngasi mahakna piriba posaka sina committee asibu hena sauthoknaba honajarakpada amadi lamdam asigi semitlonda mateng hena panglakpada ngasi piriba asidagi makhatana pikigani haike Moirang Kendra lairaba leheloi lairaba koingani heba ai wakhalonduda maruoina nupisingda masana masabu senthok lambi pijanabagi target tuda aina sanchilakpa lisan sima laiba lambi sida ngasigi madugi part abane na haijaraga aina Moirang Kendra leibiriba maruoina nupi kunaida isana isabu senthok lambi leidinabagi adu lambi duda unna satmina nibe wakhal leibiradi madu ayam pangba yabado ay mateng pangjagadi haibo pangje thamjaraga Moirang Kendra nupi singna masagi senthok labido Manipuri nupi kunai da su piraga Manipur se chokhatpagi mangjin thaba adu mukhulai bo hednaga asoba thogang lobirakani hebi thajabado ai thamje Haukiba July Marida Manipur University na lauba Bachelor of Education BEd ki anisuba semester examination da flying scout oina lakpa oza nupi ama yauna oza ahungi manungda oza nupa anina exam thariba mahiroi nupi da kari amata khangalamdana Furit ki mapanda amasung manungda panba furikhawda humduna check tawi haibagi wahodagi university asigi manungda sarangnaba thokliba asi laibak thibani haina Socialist Student Union of Manipur na hairi asigumba thawng asi mahiroi khunaibu ikaiba pibani mahiroi nupi sing asina laibak miyam khangna ikai iki hundoktuna phongdorakliba wafam sing asi taraina lobu yaroi maitai khunaina nupi oibi singbu awangba thakta thamduna ngasi fawbu lakle Tholiba wathoga sigi inquiry sathari haina namsinduna thamnaba honaba laibak thibani
lotsinduna thambasu yaroi wathok asibu lana uhannaba honabasisu laibak thibani karigumba thaudok asiga mari leinana mairoi singda nungaitaba amata thokhanba yaroi makhoigi damak union asina sab chana thengnagani wathok asigi waroishin Dean of Students Welfare amadi BC na pubira uhairi Manipuri University campus manungda maram chadana gari kaya phauduna chatpana University asigi manungda lambi yauna khudong chadaba kaya thokanle Hivamasi Yangshinaba Governor amasung Director of Transport Takayarak Haikrabasu Thabak Oina Ontok Piraktabana Hayengdagi Southern Gate asi Thingjinbaga Loinana Western Gate asidasu unauthorized gari sing Sangba Thinglagani Haina Manipuri University Student Union amasung DMU gi Constituent College Singi Student Union na Thadorok Patcherol amna khangalakle Central Agriculture University Kaungna Sinduna Smart Yuva Vikshit KT gi Thauram College asigi auditorium na pangthokre Thauram aduda IS Naurem Pravin State Organizing Secretary ABVP Bhagwat Singh College of Agriculture CAU gi Dean Professor Indira Sarang Themna maru abmi singoina sarugya khipaga loinana mi kyasu sarugya khe United Committee Manipur UCM na chai kunmanga surakpagi 1 year long silver jubilee celebration ga mari leinana 1 day farmers training program ama charangpat manglaikai community hall Thobal district ta ngasi pangthokre Department of Agriculture Government of Manipur ga khusabnaduna pangthokiba training program aduda UCM President YK Dhiren District Agriculture Officer Thobal Thongam Joy Prakash UCM charangpat unit ki chairman Saire Manglembana maru eba mesingoina sarukya khe KSIS Nimai Chan Senior Nodal Officer MOBCD L Sanatomba Retired AO Soil Scientist Y Indramani Nodal Officer RKVY Y Imomacha Assistant RKVY na Resource Person Technical Expert sing OK Manipur da haukiba pung kunmarigi manungda sample tara manga test tawda mi home COVID-19 positive oiba thengnare ngasi nauna positive oiraklaba mi home adudi Imphal West ki ani amadi Imphal East ki mi amani ngasi mi taruk discharge tawkibaga loinana hauji fawbada discharge tawkiba apunuma sing chani humpumapan yaure active case kuntra nipal leidi hauji pawgi mar thana atena brem tlokjari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Akzang Panatamgi Hairabadi, Iram the Masimakta de Laiba, Quaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lazari. Mapamasida, Tazaba Yarabamadi, Seliam Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakjang Yauna Lying Zari. Aduna, State Wangada Muk Karigi Chatlugani, Aikogi Manipur da Suhogikti, Awang Bataki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabataki Lying Patapti Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istaleng Sinbirau. Natraga, Aikogi phone number 6909 390666 ta call to Birau. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungda mayam taram nokchari makata pauda Kurai Kongpal Thobandongi Netaji Memorial Club na Manipur lenga ki Directorate of Environment and Climate Change ka khusam naduna nomagi oiba single use plastic bottle haiba hiramda nomagi oiba awareness program ama pangthokre Kongpal Aishram Lekai Khagokpom Lampak ta pangthokiba thoram aduda Ningthobung Lekai gi oina Kanglei Kanbi BLF Jingangom Lekai gi oina Palem Sintha BLF Sarjo Lekai gi oina Salai Taret amadi Laishram Lekai gi na Lamyanbi BLF Lekai Marigi Village Level Federation BLF Singda Department ki Maikei dagi awareness PK
ngasigi thoram maduda Environment and Climate Change ki Director Dr. T. Braja Kumar, Program Officer Dr. M.D. Habibullah Khan, S.K. Gainaimai, Netaji Memorial Club ki President Premananda Sairem Cha amadi Directorate of Craftsmen and Skill Department ki hanagi Joint Director Thokchom Manibabuna mithungnen sing oina saruk yakhe. Ngasigi thoram adugi saruk ama oina department ki maikai dagi plastic bottle bank su Netaji Memorial Club ta khusinakhe. Laira film production gi ahanba film Game Over haina mingthonba Manipuri feature film gi yaifa thongni thoram ngase Uripok Sorbon Tingal da leiba Imphal Public Library Hall da pangtokre. Thoram aduda filmmaker Laimayam Surjakanta Sarmana Laira film production gi ahanba film Game Over haina film ase top pat tonganba wari amada yumpham oiba film amani miyamna su hena khangi aikhogi puthokliba film sing asigi market leitabana ngasi su film puthokliba producer singda awaba kaya mayoknadabana te thabak amato bada khwaidagi maru oiriba se thaksi khasi ngakna mathak thongba singbu nolukpa utpana tawriba thabak adugi achobo mai pakna bagi lambi amani haibasi aikhoi matam pumbada haike thoranga mari lainana Game Over film asigi lyricist screenplay amadi director Dalom Guru Mayumna fight scene gi ayamba saruk amadi atay scene kharagi oina Bangkok Thailand dasu chatuna namgadoriba Game Over haiba film asina piriba message ti miyam gi mangnaba thabak tawba phatte haibadu utpani haike film asida mapung oina saktam langliba singna silaiba ithoi sadananda sana loken amadi idhogni film asigi producer na edition konthojamni amadi cinematographer amadi editor na Regan KS ni haike. Film se message da miyam gi mangnaba thabak tawbasima fatte ma hojiki world se yam fatre ko miyoi bana miyoi babu yam sathena namthe chare angam banangam daba sing loi hatana kotana lore even human gi body gi kayat fobo yole body kaya yon ba kangbu sing sida kaya phaiba moi bu fattaba gi amasu moi shakti se kyam lege moi na kana samnaraga sigumba track se tawbage haibado film se utkani aduga film se kamain tawdana mokoi na sigumba mayam sida sida chaitheng piri si laksil lakadagi kamaina moi se Game Over in moi gi life se moi gi game gang se population laga Game Over in law ki gadagi have se film se action utkani Wakhalon manaba apunba wama kangleipak amadi All Manipur Recognized Private School Welfare Association ga yanakibagi matung ina miyangi luching purel sing subam oza akabagi mami photo Tampaki district khudingmakta leiriba school singda thetpagi khongjang paringnai na sangsilakpagi manung channa ngarang su Bisnupur district Imphal West district ki mafam marida photo thetpagi khongjang sangsin khre school gi authority ga yanaduna sangsin kiba school sing adudi St John English School Nambol Special Regular English School Nambol Azad English School Maitram Imprint Science Academy changangai ni ngarang khongchara tu da wamagi present morang them naw khomba mitai na luching baga loinana wamagi thobuba kyasu sarukya khe Sunu ACG manung chanba Wangu Gram Panchayat ki Ward number 5 Wangu Laifam Amom Laikai gi drain system yadabana maram oiraga leptana chuba nongna ising senthokpa ngamdana leiramba amadi laikai adugi leiriba yumsingda ising thumjillakadaba kayadagi kannanaba paikhalakpa khongthang oina Wangu GP Ward number 5 ki member in charge Sanasam Birchandrana lamda madugi miyamga punna tongan mafam anida uku ani haptuna ising senthokhan kre Makata na laikai asida ising senthokpa ngamdaba mafam kharadasu culvert hapkigani hari asigumba kudung chadraba mafam asida tung koina satpa yagadaba mafam ama marilainaba singna yengsinduna mafam asida pakka drain semnabasu laikai adugi miyamna lenga ki puningsu chingsilakle Sri Govinda Jiu Bhakti Grama Kendra Vidyalayana Sangit Natak Academy Ravindra Bhavan New Delhi ge sponsor makhada ngaikong khunauda numit humni chathakadaba workshop ki ngasinini chanba numit ki thoram pangthokre thoram maduda retired professor head Department of Urology Rem Samasung Patanjali Yoga Nongin gi present Professor Sinam Rajendra Gurudev Doctrinaire Swami Manishna Singh Guru Mayum Dhaneshwar Sharma Taurem Gauramohona Maru Mesim Oina Sarukya Kipaga Loidana New Kyasu Sarukya K. Thobal Okram the Labor Waikom Mani Girls WMG College ki Induction Program Organizing Committee Amasung Internal Quality Assurance Cell Anina Puna Sinduna College Asigi Academic Session 2025-26 ta Nauna Ming Chalaklaba BA BSc Mairoi Singi Oiba Student Induction ki Thoram Ngase College Asigi Indoor Stadium the Pangtokre
Tharam maduda Music Department ki lecturer Ningomba Tomba, Sociology Department ki Head of Department Dr. T.S. Untibala Devi, Philosophy Department ki Head of Department ki Vidyarani Devi na Chingbana, College asina paikaliba subject course singi matangda wangangke. Loinana tongan ba competition kaya da saruk yaruba, makong matang tarak pa college asigi mayroi singda, college ke principal na lengyan amasung sel gi manapido na puning tawat ke. Mitay irol iek loina silol apun balub Assam Milal Gilamjing Makada Bam Jarul Tala Mitay Club na sinduna nimit tarani gi oiba Mitay mayak takpi tambi bagi thauram ama hudokre. Thauram aduda Mitay mayaki Oza RK Mangleshna Milal Assam gi President Seram Herajit Maifa gi President Thangjam Roje na chingbana maruiba mesing oina sarugya ke. Thaurongi wahudok piraduna RK Mangleshna na Aikoi imalol amasung iek asi maitay ama oina hingbada tatna thana yadraba igi mari kumbani maramaduna aikoi pumna makna haina ba hona minasi haike Seram Herajit na Assam da choina kundari ba maitai singna isagi lol iek khangna ba hona ba matautai hauji aikoi gi lol asi Assam gi official lol oina Assam lengak ni loksile aikoi gi iek su school singda tamba yare aikoi pumna makna matam mangandana tamna ba hona minasi haike Art Society Manipuri Sinduna Laikhidraba Saknai Raba Layekpa Ras Kumar Chandrajit Sana Singh RKCS ki Chahi Sama Suba Mapok Kumon Palan gi Sarukam Oina Lagliba September 3 tagi 33 Fauba RKCS Bird Centenary Art Exhibition Haina Mingthon ba Art Exhibition ama pangthuk lagani Sarugyaning ba artist singna lagliba August ki tangkun manga Fauba gi manungda painting amasung graphic ki artwork sing Art Society Manipur gi office da thagalak pa yagani Exhibition asi da utnabagi damak khangat laba lai singi maraktagi award amasung honorable mention ani pinabagi damak lai ahum khangani hairi Haugi sanabagi paw khoi gi senior sports journalist Ben Thokjan dak lobirase Anishuba Premier League ki ngachi sanaki bam match singda KIYC K3 awanglikay amadi Asupi FC mau ngai pakre Sheikh Babu Masa Memorial Trust ni sponsor Tauraga All Manipur Football Association gi meng makhada mamang thagi April gi tang 13 gi tim 34 group ni thongna khaituna lamlong thongkhong da leiba artificial top ground sa thariba Anishuba Premier League ki ngasi sanaki ba ahan bam match da KIYC K3 awanglikayna United Sandel FC Sandelbu gol ani amada maitiba pikhibane KIYC K3 awanglikay gi mai pakibi gol ani adu MD Isra Khan na match ki kunmanga subamadi yumna Monis na match ki humpu suba minita sanki match asida maiti khiba United Sandel FC gi matangaraba gol aduna pebam lingthoi ngambana match ki humpu trahumdoi suba minita sanki Ani suba match ki sanakibada Asupi FC mauna YSWA ulobu gol ahum ani da maiti ba pikre Asupi FC maugi mai pakbi gol ahum madu MD Nawaz Sharif na match ki kun suba Manthani Ningsen na match ki nipumapal suba madi Wangkairapam John na match ki apiba matam gi ahaba minute ani da sanki Taramanga Suba Hockey India Sub-Junior Women's National Championship ki B Division ki Pool A ki khwaidigi makok thongduna A Division ki qualify oiraglaba Manipur Hockey ki sanaroy amadi official sing ngasi Imphal ki Bir Kendazit International Airport da thorakpada Manipur Hockey ki advisor official amadi sanaroy singi imung manungi miyoi singna harau temna oktuna pongning thawatkhre Hockey India ki meng makhada tha sigi tang ahum dagi tim mapan gromni thongna kharituna Jharkhand ki Ranchi da chatarkiba taramanga suba Hockey India Sub-Junior Women's National Championship ki Pool A ki ahanba match da Manipurna Dadra and Nagar Haveli Daman and Diu Hockey bu Panjal ahum sinoda ani suba match da Kerala Hockey bu Panjal taruk sinoda madi ahum suba aroiba match da Hockey Uttarakhand bu Panjal mari ani da maithiba piram laga Pool A gi khwadigi mako oiduna A Division gi qualify oirakhibane Akoijam Surijit amadi NG Thawal leimana Manipur team gi coach amadi manager oina saruk yakhi Manipur team gi coach oikiba Akoijam Surijit na pangthokiba championship asida Manipur Hockey gi sanari sing na pikhiba performance singi matangda network asiga akhanana unabada phongdorkhibada summer vacation gumba akoi final exam gumba loirakpa timing swaida coaching gumba pidana
angang tunggi ano mayam ama puthokna akhoi tawhonningi haidana ai course ama oina ai gi taraptagi hajari angang sing asi yam performance yamna phajana pirei hadakti khare hena phajana ba hairagadi akhoi hataksi coaching pibegi matamji yamna tengi trial tawbada aduna mathangdadi sigumba problem je thoktana ba trial je adum tha ahum gumba walingaida piraga aduga coaching je pirak taragadi akhoi mathangda akhoi a gi division sana ba je kitang lurakadorina aduna coaching matam kitang sangna piragadi akhoi angang jingje adum india gi oina pangnok nokpa team oiroi haidana ai coach ama oina ai gi taraptagi mayam da thamjari Thagachari Makataba Sanabagi Paung Pizari. Haukiba June Kuntaretagi July Taruk Fauba United States of America USA gi Birmingham, Alabama the Pangtokiba World Police and Fair Games 2025 ta Manipur dagi Lesangthem Kumar Jitna Men's Sport Physics da Silver Medal 50 years bodybuilding da Silver Medal amasung Race Wrestling da Bronze Medal lauduna Puna Medal ahum lobak ngamduna Manipur kaktagi natana India gi mai purak pangamkhre Hauzik Manipur Police Sports Club Pm-Istv da Jamandar oina thabak tawriba Lesangthem Kumar Jitna asigumba lemjaningai oiraba medal sing asi laurakpada harau nungai ba phongdoktuna apunba fitness center fitness and consultancy Nagamapal gi managing director Yumnam Hamlet na luchingduna trainer amasung trainee singna Imphal International Airport ta harau tayamna okre airport tagi laglaba matungda Nagamapal Rems Road laiba apunba fitness center fitness and consultancy da Miyamna chama kudol sing piduna harau nungai ba phongdokhe Tharamaduga mai lenana Lesangthem Kumar Jitna malengi oina pangthokpa competition asida saruk yaduna tongan ba event ahumda medal ahum lorokpa asi nungai ba fawi hauzik maru oina competition maru oiba competition kharasu mangda taduna leiri masida su saruk yaduna medal loknaba pandam thamli loinana ma ki mai pakpa si yarokna ba honabada thauna pikiba khudingmakpu thagatpa phongdokhe Tharamaduga Mari Lenana Apunwa Fitness Center Fitness and Consultancy gi Managing Director Yumnam Hamlet na Jimasigi su yamna maru oiba mye ama oiriba Lesangthem Kumar Jitna medal ahum lawrakpa si sauktobo phawi makha tabada su mai pakpa oirishanu haike Amaramda USA gi Alabama da laiba Birmingham da pangthokpa World Police and Fair Games 2025 ta Lesangthem Kumar Jit maitaina medal lorkibabu All Manipur Bodybuilders Association na thagat pafungdurakle June thagi tang 19 tagi July thagi tang 19 fawba pangthokkiba World Police and Fair Games 2025 ta ambagi register hanaroi oiriba Lesangthem Kumar Jit maitaina Master 50 years 90 kg da Silver Sports Physics Master 50 years 90 kg da Silver Arm Wrestling Master 50 years 90 kg da Bronze Silver Medal ani aduga Bronze Medal ama lawrakkiba adubu All Manipur Bodybuilders Association gi General Secretary Yumlembam Sunanta gi cherol amana thagatpa phungdorakle Olympic Games ta India gi medal lagadoriba se Manipur gi sanaroi singni masigi pandam da India na bet doriba 2036 Summer Olympic Games ta saruk yaduna medal loba ngamna ba haujiktagi semba chap chaba matam oire Kumalampaki Standard Swimming Pool gi watliba steam bath sauna bath ice bath yauna atei awara passing amadi pool asi matam chana sana Manipur lengakna yengsilabadi Olympic Games asida soidana swimming gi medalist puthokpa ngamgani hairi hiram sida network asigi senior sports journalist Ben Thawjam dai paudam ama Manipur lengangna miyeng changbiba watpadagi semjin sajin bidraba Kumalapak Sports Complex ki swimming pool da hana international swimmer oiramba NIS swimming coach Laitonjam Santos na lakadoriba sayi sogli singani sumna kunthar tarukta India na yumbu oiduna pangthokadoriba Summer Olympic Games da India ki maut sinduna Manipur ki swimmer sing saruk yabang ngamnaba katokpa amaga loinana international swimmer Laitonjam Lanchenba yauna atay masak nareba swimmer sing tambi takpiri Coach Laitonjam Santos hana international swimmer oirambata natana swimming da NIS qualify oiduna sogli sing ani sumna mapandegi sogli sing ani sumna kulumdoi phauba sanglaba sahi taramari rom Karnataka Bangalore da tongan ba academy sing da thabak tormlaba matungda Manipur da laktuna Manipur sarkar gi Education Sport Department ki ayaba lauraga swimming pool in charge wazan nabagi makhada RCC advanced swimmer sing haujik phauba tambi takpiri award apana thalaba Manipur gi amatangaraba
ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯣꯡ ꯇꯥꯔꯝ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯋꯥꯠꯂꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯕꯤꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯁ꯭ꯋꯤꯃꯔ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯣꯆ ꯂꯥꯏꯇꯣꯟꯖꯝ ꯁꯟꯇꯣꯁꯅ ꯅꯦꯠꯋꯥꯔꯛ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯇꯣꯟꯖꯝ ꯁꯟꯇꯣꯁ, ꯑꯩ ꯑꯦꯛꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯋꯤꯃꯔꯅꯤ꯫ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯑꯦꯀꯥꯗꯃꯤ ꯑꯐꯕꯗ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯑꯗꯨꯝ ꯄꯦꯀꯦꯖꯀꯁꯦ ꯌꯥꯝ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯈꯤꯕꯁꯦ, ꯑꯩ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯅ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯁꯥꯟꯅꯕꯒꯤ ꯂꯝꯅꯤ, ꯂꯣꯏꯅ ꯄꯤꯊꯣꯛꯆꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯑꯩꯅ ꯈꯜꯂꯒ ꯁ꯭ꯋꯤꯃꯤꯡꯁꯦ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯆꯦꯝꯄꯤꯌꯟꯁꯤ ꯑꯣꯏꯅꯕ, ꯏꯟꯗꯤꯌꯥꯒꯤ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯠꯅꯕꯅ ꯑꯩꯅ ꯍꯣꯠꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯥꯛꯑꯒ ꯏꯟꯗꯤꯌꯥꯅ ꯑꯣꯂꯝꯄꯤꯛꯁꯦ ꯁꯤꯟꯕꯒꯤ ꯕꯦꯠ ꯂꯧꯕꯒꯤ ꯑꯃ ꯂꯩꯕ, ꯑꯗꯨ ꯍꯧꯖꯤꯛꯇꯒꯤ ꯂꯣꯡ ꯇꯥꯏꯝ ꯑꯩꯅ ꯚꯤꯖꯟ ꯑꯃ ꯎꯔꯒ ꯑꯩ ꯑꯉꯥꯡꯁꯤꯡꯁꯦ ꯆꯍꯤ ꯍꯧꯖꯤक 9 ꯑꯗꯨꯝ 30 मुक्की मनुंग लई अदुगी मतमदुदा सब चाना पिक टाइमिंग तागदबा अदुना लोंग विजन अमा सेमगा अइना इसासे अदुम कोर्स अमा ओइबा सी गवर्नमेंट गी सु ओइबा नते अदु ओइदबनिना इसा अदुम कथोकपनि अतोपा अइ कैसु तौद्रे सिदा कथोकपसि नतना अदुम अयुक नुंदिन गा ट्रेनिंग तौबा मतम गी ओइना अदुम अइगी ट्रेनिंग मचा गुम्बा अदुगी फॉरेन कोर्स ग्लोबली करम्बा ट्रेन्स ता चली करम्बा ट्रेनिंग तौरी करम्बा रिकवरी गी सिस्टम तौरी ना हाइबा मयाम सिसु अदुम कैसेप तौनबा अदु फॉलो तौनबा होनबदा अदुम मतम गी ओइना पैसा संगदबा अदुम मदि नते अदुबु चैलेंजेस ती अदुम लई हजिकसु चैलेंजेस मैम लई ट्रेनिंग गी इक्विपमेंट्स की अदुगी स्विमिंग पूल की वाटर क्लैरिटी ओइदबा अदुम मैम लई अदुबु अखोई मणिपुरना लाइरब लेबा अमा ओइबा अदुगा थौदोग याम थोकपा लेबा अमा ओइबनिना कैसु यामनाजु अई कनादसु ब्लेम तौनिंगदे अदुबु स्विमिंग बु नुंसिबिबा स्विमिंग बु पामजबिबना अखोई मतेंग पांग तारदी इन तौजरिबा ट्रेन तौरिबा अमदी मणिपुर की स्विमर सिंगसी यामना फबा मसादा पिथोक चुपा इनबॉल क्वालिटी याउजरपा अमा ओइ अदुना अइना अइगी वाखंदा अइसु कथोक चरगा अगांग सिंगसु कथोगा अखोई होना मिनरगा ओलंपिक्सी अखोई अदुदा मेडल लौनबगी अइगी वेनदी पांदमनी अदुगा सिदा स्विमिंग नुंसिबिरिबा स्विमिंग पामजबि मिना अइगी मोइगी मतेंगसु अइ लौजनिंग एशियन यूथ चैंपियनशिप से असेंबदी स्विमिंग की अंडर 17 होबने अदो मागिना जस्ट 14 गत ngairiba 14 प्लस से अदुना परफॉर्मेंस दी अजिक नेशनल रिकॉर्ड से माना थंबनिना परफॉर्मेंस की दी आई क्वाइट श्योर ओय फजना दुम पेकनी खल्ली अदु मेडल सु आई फंगनी ने खल्ले अखोगी स्विमिंग बु नुंसिजबा अमदी स्विमिंग बु पामजबा स्पोर्ट्स बु नुंसिबजबा सिंगना मणिपुर दा हौगलिबा प्लेयर अमदी स्विमर मरुइना स्विमर सिंगसे यामना ममांगदगी सोलगा लेरंबा अदुबो हजिकती परफॉर्मेंस खरा फजखले खरा मियेंग संगबिरगा स्विमर सिंगसिदा हाइना परफॉर्मेंस पीनबा सपोर्टिंग स्टाफ कुंबा हेना मन रिकवरी सेक्शन सिदा हेना मियेंग संगबिरगा खरा गवर्नमेंट सु अदुगा मागा मरी लेनबा ऑर्गेनाइजेशन सिंगनसु खरा थबक तौमिनरदी अई अखोगी नेशनल चैंपियनशिप जा कोइना सोइदना दुम कोइना डोमिनेट इंडिया दा तौरगा चटपा ngamni naina अचेप थाजे इंटरनेशनल स्विमर लाइटोंजम लंचेनबा बहारेंदा सही सिगी अक्टोबर थागी तांग कुलुमदुइदगी कुंतरेट फाउबा पांथोकदोरिबा अहुमसुबा एशियन यूथ गेम्स दा इंडिया की टीम दा सरुक यागदौरी स्विमिंग फेडरेशन ऑफ इंडिया ना इंडिया की स्विमर तरामरी खंगतपदा मणिपुर लाइटोंजम लंचेनबा खनखिबने सही सिगी जून थादा भुवनेश्वर पांथोखिबा 69 सुबा सेनियर नेशनल चैंपियनशिप की 50 मीटर बटरफ्लाई दा नेशनल रिकॉर्ड थंबदा नतना 100 मीटर की बटरफ्लाई दा नेशनल रिकॉर्ड थमखिबा असिदगी स्विमिंग फेडरेशन ऑफ इंडिया ना लंचेनबबु खनखिबने हौजिक कोच लाइटोंजम संतोष की मखादा पांथोकदोरिबा यूथ गेम्स असिदा अकनबा ट्रेनिंग तौदुना पांथोकदोरिबा यूथ गेम्स असिदा फजबा परफॉर्मेंस पीदुना भारत अमदी मणिपुर की माइपुरपा ngamnaba kanna honagani haina network asiga akhanana unabada लाइटोंजम लंचेनबना फोंदोरगली अगी मिंग लाइटोंजम लंचेनबा अदुगा बागी मिंगना लाइटोंजम कांता मैते मागी मिंगना सखला बमसोनिया अई हाना निथेम बुके मपांदा होगी सनाउबी अदुगा सदमेना तोजरमी मतम खरा लेगा मतुंगा अई मोनम कॉलेज तंग लोइजरे मतम खरा सर्टिफिकेट मखादा अई हजिजिक लाइटोंजम संतोष के मखादा अई कोच ओइना एखोगी इंटरनेशनल चलजु नेशनल चलजु मागा दुम पुन्ना होगी कोच ओइना चचरी अदुगा अई हजिक स्टेट 2016 दगी थोकजरी 2025 पो अदुगा नेशनल मरी सुरे अदुगा इंटरनेशनल अमुरक तक चतेगरी अई कन होनरगा दुम मेडल अमसुंग रेकॉर्ड थवाना होनरी जे अइना इंटरनेशनल चौदे मोई स्विमिंग पूल याम फजना सारेको मोइदी ग्राउंड फ्लोर सादे मोइदी फर्स्ट फ्लोर दोन साइ मोइदी स्विमिंग काखलागा अदुगा होई मणिपुर दे दुम इसिंग जे दुम याम कान दि फते अदुगा ब्लॉक चु मोइगी होइगी हानगी ब्लॉक तुम चोंगे मोइ आदे ओमेगा ना हापे
ꯃꯅꯤꯡꯗ ꯑꯗꯨꯅ ꯁ꯭ꯇꯥꯔꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯗ ꯆꯣꯡꯉꯒ ꯑꯥꯗ ꯆꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯏꯀꯥꯏ ꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯏ ꯌꯨꯡꯖꯟꯕ ꯈꯣꯠꯆꯟꯕ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯏꯁꯤꯡ ꯀ꯭ꯂꯥꯏꯃꯦꯠꯇꯤꯁꯨ ꯌꯥꯝ ꯁꯦꯡꯉꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯏꯟꯗꯣꯔꯁꯨ ꯑꯣꯏꯀꯣ ꯑꯗꯨꯒꯤ ꯅꯣꯡ ꯆꯨꯕ ꯁꯥꯕ ꯈꯣꯠꯄ ꯀꯩꯝ ꯈꯪꯗꯦ ꯑꯗꯨ ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯔꯗꯤ ꯐꯔꯛ ꯍꯦꯛ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯏꯀ꯭ꯋꯤꯞꯃꯦꯟꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯨꯝꯕꯁꯦ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯕ꯭ꯂꯣꯛꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯣꯃꯦꯒꯥ ꯍꯥꯏꯕꯗꯣ ꯋꯥꯠꯂꯦ ꯑꯗꯨꯅ ꯆꯣꯡꯕꯗ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯥꯗ ꯆꯣꯡꯕꯗꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯀ꯭ꯂꯥꯔꯤꯇꯤꯁꯦ ꯁꯤ ꯌꯥꯝ ꯎꯗꯕ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯏ ꯂꯣꯏꯕꯗ ꯑꯇꯩ ꯁꯨꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯔꯛꯄꯗ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯕ ꯌꯥꯝ ꯌꯥꯎꯋꯦ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯍꯥꯟꯅ ꯄꯤꯖꯔꯤ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯨꯃꯤꯠ 843 ꯃꯄꯨꯡ ꯐꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯊꯕꯛ ꯎꯗ꯭ꯔꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯖꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ MLA 3 ꯈꯛꯇꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯆꯠꯊꯈꯤꯕ ꯅꯦꯁꯟ ꯋꯥꯏꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯐꯝ ꯀꯌꯥꯗ ꯁꯧꯒꯠꯈ꯭ꯔꯦ amadi E-Power Special Journalist Award 2025 ISTV News की staff reporter निथौ खोंजम सनाजाव मितै amadi Michael Jit Yumnam yauna paumi nipan da pikre ngasi gi wana di ISTV na pizza paw matang solution jare miyeng tabiri ba singbam kahanna